ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯍꯥꯟꯅꯒꯤ ꯁꯦꯝ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ IMD BJP ꯂꯩꯉꯥꯛꯅ ꯃꯤꯇꯣꯞ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯚꯣꯇꯔ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯃꯌꯥꯏ-ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯟꯅꯒꯤ ꯃꯁꯛꯀ ꯆꯞ ꯃꯥꯟꯅꯅ ꯅꯧꯅ ꯁꯥꯅꯕ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯥꯔꯤ ꯁꯤꯗꯣꯛꯄꯅꯤ꯫ PDA ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯅꯨꯃꯦꯟꯠ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯕꯗ ꯆꯩꯅꯕ ꯈꯨꯗꯤꯡꯃꯛ ꯊꯤꯗꯣꯛꯇꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯏꯊꯤꯅꯣ ꯍꯦꯔꯤꯇꯦꯖ ꯀꯥꯎꯟꯁꯤꯜ ꯍꯦꯔꯤꯀꯥꯎꯟꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯍꯣꯡ ꯀꯣꯡꯗꯒꯤ ꯀꯅꯥꯗꯥꯒꯤ ꯐ꯭ꯂꯥꯏꯠꯇ ꯍꯅꯨꯕ ꯁꯥꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯕ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯆꯥꯏꯅꯤꯖꯀꯤ ꯅꯍꯥ ꯑꯃ ꯐꯥꯔꯦ꯫ ꯑꯥꯔꯃꯤ ROP ꯇꯤꯝꯅ ꯐꯥꯕꯅꯤ꯫ ꯃꯈꯟ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖꯇꯒꯤ ꯀꯥꯝꯒꯤꯂꯦꯟ ꯆꯣꯡꯂꯣꯏ ꯃꯩꯇꯩꯅ ꯐꯥꯔꯒ ꯄꯨꯔꯒ ꯈꯨꯔꯈꯨꯜꯗ ꯐꯥꯕꯅꯤ ꯍꯥꯏꯕꯗꯨ ꯃꯈꯟꯒꯤ ꯀꯥꯡꯕꯨꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯇꯨꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯆꯥ ꯑꯗꯨ ꯆꯤꯡꯅꯕ ꯌꯥꯕ ꯊꯕꯛ ꯇꯧꯕꯒꯤ ꯑꯥꯔꯃꯤ ROP ꯇꯤꯝ ꯑꯃꯅ ꯐꯥꯔꯒ ꯄꯨꯔꯒ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯁꯕꯔꯃꯩꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯅꯤ ꯍꯥꯏꯔꯛꯂꯤ꯫